Arambai News Guwahati da Maithelongi pau tabiribasingbu ihan hanumuktada jingangbam Sujitrani na khurumjari. Hojing asigi samlappa maruiba pausing lawirasi. Leibag asigi President Draupadi Murmu amadi Prime Minister Narendra Modi Assam khongchatta miyeng thamlaga ngarang April 3 tagi April 9 amadi April 16 amadi 13 Assam da legadoriba sida miyeng thamlaga Kamrup Metro District No Drone Fly Zone oiragani haina Kamrup Metro District Administration na lauthorakre. Panbayai President Draupadi Murmu ngarang April 3 Guwahati da thunglakibaga loinana April 9 fawba Assam da leikigani amadi Kaziranga National Park da pangthokadoriba Girls Festival inglisingini kulhumdoi da saruk yagadoribani. Asida sunatana Prime Minister Narendra Modi na April 13 amadi 13 Assam da leigani. Lakliba April 13 Prime Minister gi mitmangmaktada Rongali Bihu jagoi saba sabi lising 13 na saruk yaraduna Rongali Bihu gi thoram pangthok naba thorang tauri amadi Guinness Book of World Records tananaba kanna pandam thamle. Kuntrangdoi suba Senior National Men and Women Sepak Takraw Championship Inglisingini Kulhumdoi Haukiba April amadagi manga fawba Divisional Sports Complex Mankapur Nagpur Maharashtra da pangthokibada Assamgi nupagi team na regu event bronze medal lawrakre. Nupagi team da sarug yakiba sanaroising adudi captain oina O Amarjit Deepak SH Nauthoi Tarun amadi Birbal Yauri team official oina Elangbam Sunil coach amadi ngangom ibomcha manager oina saruk yaki. Asida sunatana nupigi team nasu regu amadi squad event ta bronze medal lawraki. Nupigi team asida yauriba sanaroi shingdi captain oina L Thoinu Chanu O Chanchan A Priya Mamta Devi E Olivia K Devita CH Yaifatombi lojana chief coach oina S Birchandra amadi manager oina L Ranjan Kumar su yauki. Matam kuina mahairoi loop amsu mayailoishangi advisor oibiramba Ozayumnam Ram Kumarna handakta leikidabada pendaba amadi nungaitaba kasisu fongdorokpa loiba naidri. Ozagi thawaina lairamlenda ingna chikna leirunabagi awaba fongdokpagi akhanaba thorom amasu pangthoknaba sinlangli. Kathokpatana masuruk oiraklaba masagi oija oithak thidana ifaru ijati asigi damak thengkhang kayada nongságumna mi laiki dana mang thaduna luching biramba oja Yumnam Ram Kumarna tobiramba kathok biramba singi maraktagi kharadang oina laukhatlabada English ngamaga chamapan marfutara mapan gi loan gi matangda changsingiba khongjang kayada luching bagi damak matam kaya mahak jail da laiki Pan Manipuri Youth League active member ama oiduna lubasigi thabak thorom kayada mang thana chongthoklamki Manipur statehood tanbadasu maki top thodang kya lauramki Assam state ki official language issue da Kasar da loan gidama ihau horamba Kasar Native People's Conference CNPC gi active member amasu oiramki Thabak phangdriba Assamgi Manipuri nahalor singidamak Inglisingamaga chamapan marfutarani thoida Lakipur da linkhatlamba Unemployed Manipuri Youth and Students Association Umishagi founder president su oiramki Lomi Singi Hak Amadi Lopam Kanbagidamak Field Management Committee Lakipur Linkatuna Iho Kyada Luching Biramba Misak Amasune. Sida Sunatana Mahakna Linkhalamba Organization Singi Manungda Lakipur Football Academy Amadi Lakipur Merchant Association na Chingba Ming Panbayai. Asumna Awaba Fongdok Pagi Thoramasi Lakliba April Mapan Nongmaizing Numitki Numidang Wairam Pung Manga Taba Matamda Lakipur Municipality Complex Building Manak Nakna Bir Tiken Visit Mitam Leriba Mapamasida Pangthokani Haina Amsu LDC gi General Secretary Asangam Sopona Thadorok Chirol Amana Phongdorakle Ngarang Rural Development Organization Tolen Khun Manipuri Sahitya Parisad Lakipur Branch Amadi Self-Help Groups Tolen Khun na Punna Ngangom Basanta Kumar Vice President Manipuri Sahitya Parisad Assam na mifam apoiduna Tolen Khun Mandopta apunba mifam ama phamkhre mifam aduda Manipuri loan bu Assam gi Associate Official Loan ama oihannabagi damak memorandum ama SDO Civil da pishanabagi warep lauki
MSPA Lakipur Branch ki President Athokpam Nilakanta, General Secretary T. Robindro, Ngangum Jitendra, General Secretary Rural Development Organization Amadi, Treasurer Naurim Nilamani na Chingbana, Dice of Ki Haina, Secretary Ngangum Jitendra na Thadorok Pachirol Amana, Pongdorakli. Hauzik Manipur ki Pauda. Awang Nongpoki Puari the Ihan Hanboy na Manipur na Yumboiduna, Yankhimapan Suba, Femina Miss India Grand Finale, Infalda, Pangtok Lagadi. Infalgi Kumalampak the Laiba Indoor Stadium Sports Complex, the Lakliba April Taramanga Pangtokadoriba Grand Finale Asigi, Sem Sabagi Tabak, Manipuri Sem and Virena Narangi Sin Kre. State Kunmapan the Gilak was second Bisingna contest Asida Sarup Yakadori Bane. Union Territory Pumbagi Collective Representative Amayauna Punna Participant Kuntrana Title Asigidamak China Gadori Bane. Report Matugina Contestants in Asi Lakriba April Tare Imfalda Tungragani Hairi. Panvayai Miss Manipur Strela Luangna Manipurgi Oina Competition Asida Sarup Yari Bane. Handakta Manipuri Ukrul District ki manung chana tongan maphamsingda bomb pokhaibada maroina chenaba Manipur Naga People's Front MNPF ki overground worker oina leiba mamamacha ani polamsinga konana phagat pangamkhre Ngarang ayu pung 6:30 tabada Ukrul gi SP Ningsem Wasum gi lamjing makhada Ukrul Police ki nupi police sing Imphal East amadi West District Police Special Commando Unit Khawaisoi gi apunba team amana yangang pokpi awang lekai de leiba Thingom Robindro gi yumda questionduna thiumbagi thabak chathaki Thiumbagi thabak chathabada MNPF ki Self Style Finance Secretary Rui Chumhau Zazo ko wa amagi loinabi Joro Jazo Chahini Punithoi Amadi Maki Machanupi Leisa Jazo Chahi Kunithoi Yumasigi Barada Lairambadagi Pagatki Makoyani dagi mobile mari supangki Makoy animak yangang popi polista sinakre Miyoi bana mana chaliba dharma kudimak seng laba larik singda soidana magi dharma duda mari leinaba tawba yaba natraga yadaba wafam kaya marik chumna iraga yaunariba ngaktani Hariba apapata sing adu ngaklaga chaliba mi adubuni ngasi dharma da thajaba mi hainariba si Masagi dharma adubu ngaktuna nomugi tokpham thokpu sing adubu tawriba mi adubu ekhoi punamakna lainingba mi hainasu khangnari Ramananda lining Bamira Natraga Migi Dharmabu Namthanaba Hotnariba Misakla Haibasi Asidi Achobo Wahangama Oina Maki Matakta Miamna Hangnaba Horakle Masi Ramananda Masana Hanghanjabani Maitei Equina Kanagumba Dharma Amatabu Hunduna Ngangde Equigi Dharmagi Larik dasu Ide Bible dasu Migi Dharmabu Hunduna Ngangu Haiba Leramoy Miyamna Thagatpaduda Hena Nungsinaba Maki Maitei Purubna Chatliba Dharma Sibu Usittaba Utpani Miyamna Kubak Kubaduni Mahakna Yapnamak Pamjariba Se Ramananda Gumba Kayabu Nauna Migi Dharmagi Mayokta Leitanabagi Takpiba Matam Ngasidi Yore Haina Uripok Apunba Lupki Publicity Secretary Jingthang Enna Thadorokpa Chirol Amana Pongdorakli Ngarang Sajibugi Thanil Anglo Manipuri Lanjao Ingsing Maga Chanipan Marputarama Thoigi Chamga Kuntrani Thoirak Suba Ningsing Thoram Thobal Athokpam Lanpamgi Ningsing Khubamda Justice Committee Amadi Ningthem Cha Ningsing Lup Aniga Loinana Athobasingi Dissident Sing Kusamnaduna Manipurgi Maning Makha Tamba Ngaknanabagi Tamba Thawaina Pontha Pikraba Sanakya Yaskul Lakpa Amadi Machai Bungo Sanakya Sengoishana Loinana Laikhidraba Athoba Lanmi Singi Mafamda Hairang Leirang Katuna Ikai Kumnaba Utpagi Thoram Ama Pangthokre Thobal Athokpam da Soknakiba Lanpamaduda British Lanmi Singi Kubam Semduna Thamlaga Maribaki the Makatokraba Athoba Singi Karigumba Mami Amata Tadana Lairibasi Justice Committee na Yamnamak Tamoishokna Nungai Jate Pongdorakli Manipulenga ki puning chingsiladuna mafam chabada ningsing khubam amatang semhaningi hainasu Justice Committee gi maikitagi wakatlakli Thaudam ipari maitegi kum chaichat taruk sajibu thanilda sanako nungi chahigi masilgi manung chanba kangla leikhun hutpagi Laithau Ningthau Laisemba Sanajawbagi Damak Leipak Miyamgi Damak Ibudo Pakhangbagi Masaikol Kanglei Kanglada Utra Sanglen Sanako Nungna Pangthokre Thoram Laithau Asi Ibudo Pakhangbana Leiron Nunglon Leikha Leithak Yoraga
Kanglei Kanglada Waithunglarabada Salai Tereki Mapari Mapom Taibung Mioibasingna Ibudobu Harau Tayamna Okchaba Numitni. Sumna Numidasibu Ningsingladuna Miamgi Amadi Malemgi Miam Pumba Ingna Chikna Wakaltana Lehen Binaba Ibudoda Tony Zaki Haina Utra Sanglen Publicity Sana Konung Poireiton Kumanna Tadorok Pachirol Amana Pongdorakli. Chaliba tha sigi haukiba April anida Jiribam district ki Leisabi Thol amadi Nungkhal area manungda leiba Kedargar Gaidunglong village Tamenglong district Tausem subdivision haiduna signboard thechilamba amadi district boundary gi chayetnaba leiringai marak asida ikhang khanghaudana district ani habadi Jiribam amadi Tamenglong gi marakta irang thokiba dugi matangda tha sigi April manga yumsagisa numit Rongmei Naga Students Organization Manipur Rongmei Naga Council Manipur amadi Jiribam gi tongan tonganba mahairoi lupsing MSU MSF Desam KSA amadi Jiribam da lariba Civil Society Organization IPSA Jiribam branch ka punna phaminaduna boundary gi issue ase government ki record lariba boundary ase lengdana leinanaba amadi athuwa matamda maikai ani punduna Tamenglong amadi Jiribam gi deputy commissioner aniga phaminaduna Chayet Nariba si Waroishin ama Puraknava Haiduna Punna Yanaki amadi boundary ani asigi Chayet Nariba si Athuwa matamda Waroishin ama Puraknava Lengak na miding Changbiu Haina Mahiroilu Marina Presa Thadorok Pachirol amana Pongdorakli. Mahiroilu Marigi Jiribam District Committee gi President Singh MSU gi oina Thanil Thokchom MSF gi oina Ratan Ahaibam Desam gi oina Laisram Bilax Meitei amadi KSA gi oina Acho Chongtham Yauri. Pungi Oza Padmasri Sawaizam Thanilna Laikidabada RK Mission Awang Potsangum Kulena Thamoishokna Awaba Phongdorakle. Mission Asigi President Dr. Rajkumar Gunachandrana Awaba Phongdopagi Cherolda Laikidraba Guru Thanil Kumja Lisingamga Chamapani Putarukta Kakching Wari the Poke Tungda Yai School Yumnam Lekaida Laiki. Guru Asi Jain Manipur Dance Academy ki Director Oina Inglisingani Tarukta Thabuktagi Pothaki. Badya Bhushan Kala Academy Award Sangit Natak Academy Award Amadi Padma Shri Nachingba Award Kyaso Pangki. Maki Shishe Kaya Asamgi Hozai Lakhipur Hailakandi Amadi Lalana Chingbada Lady Bani. Makna Laikidavasi Manipuri Nat Amadi Culture Gita Mensin Bangamloroi Dava Acho Mangzava Madumak Oihoragani Haina Dr. Rajkumar Gunachandrana Phongdorakli. Mathangi asidi Nagaland gi pauda. India Lengaka Nagaland gi lal holup singa tongnakiba ceasefire agreement chahi amagi oina makhatana amuk sangdokhankhre NACN NK amadi NACN R ga tongnakiba ceasefire agreement na chaliba chahi asigi April 15 dagi English ngani 13 gi April 13 fawba aduga NACN ke Khango ga tongnakiba ceasefire agreement na chaliba chahi asigi April 19 dagi na English ngani 13 gi April 13 fawba sangdokhankhre Panbayai Hariba agreement singasi chaliba chahi English ngani kulumdoigi April 3 habdi ngarang khakta nauna khuyek thanakibani. Global Naga Forum GNF na matam sang na leiraklaba Naga political issue asigi santainaba ama puraknabagidamag G20 members sing na khut thingzinbinaba haizarakre. Members singi diplomatic intervention changbiduna India lenga ka wari shanaba amuk haunanaba amadi waroishinama puraknabagi thorang yatpinaba forum asida haizarakhe. Nagaland dagi APSPA ingisingama chamapani yankhaini pan lawthoknabasu G20 gi members singna khut thingzinbinaba kanna taksilakhe. Aroibada ngasigi tentakpa maroiba pau khara. Mizoram University ki anuva Vice Chancellor oina Madhav Dev University Narayanpur Assam gi Vice Chancellor oriba Dr. Dipankar Chandra Dekabu chahi manga gi oina khankhre. Tripura da G20 delegate singi numidang chaklen Ujjainta Palace ki Darbar Hall sinanabagi state lengak na lokiba warep NGO Intech Tripura chapter na kan condemn tawrakle. Darbar Hall asi icham chamba ka ama natte masi puari gi oiba asengba mafam amani amadi masi Tripura gi miyamna yamna ikai khunariba amadi nungsijaba mafam amani su hairi.
अरुणाचल प्रदेश असी इंडिया की तटना थानब याद्रब सरुक अमनी मसिदा कनागुंबा अमना सपोर्ट तौबा तौदबगी वाफम अमत लेते हाइना केंद्र की MEA की वंगांगलोई अरिंदम बाक्सीना ngarang पाउमिशिंदा फोंदोरखे आंध्र प्रदेश की क्लास 10 एग्जामिनेशन की वाहंग चे लीक होइखिबगी केस कमरी लेना तेलंगाना BJP की प्रेसिडेंट अमदी लोकसभा की MP बंदी संजय वारंगल पुलिस ने फाजिनख्रे क्रू मेंबर तरागा लोइनना तोंखिबा जापानीज मिलिटरी ट्रुप ट्रांसपोर्ट हेलीकॉप्टर ब्लैक हॉक अमा ngarang साउदर्न जापानीज आइलैंड की मथक्ता मफम खंगदना मांगख्रे थीगुंबगी थबक कन्ना लेप्तना चथरी पाकिस्तान की हान की प्राइम मिनिस्टर इमरान खान महाकी कोकथत्ता अमुबा मचुगी बुलेट प्रूफ बकेट अमा उप्लदुना ngarang कोर्ट कारखी इंडियन जर्नलिस्ट की वीजा चाइना ना फ्रीज तौख्रे बीजिंग द स्टेट रन प्रसार भारती की रिप्रेजेंटेटिव अंशुमन मिश्रा अमदी हिंदू की करस्पॉन्डेंट अनंत कृष्ण की वीजा चाइना ना फ्रीज तौखी फ्रीज तौख्रब मरमना मखोई अनिमक अमुक चाइना दा हलकफम थोकते हाइना चाइनीज ऑफिशियल सिंगना हाइरख्रे मियोई अनि असी लनाई मरम खरगिदमक हंदकता इंडिया दा लाकलंबने अमदी म्यांमार मखा ताना खुलाई पाइबा इथनिक रिबेल्सिंग अमदी मिलिटरी अनिगी मरक्ता खुद थोकनबदगी नुपी अंगांग यावना मियोई लिसिंग मंगा हेना युमलोनरिबा लेबाक थाईलैंड तमना हौकिबा चेयोल अमसिगी मनुंगदा चेंचलखरे ममांग चेयोलदसु अंगांग यावना मिचम निपान एयर स्ट्राइक तौदुना मिलिटरीना हातख्रबनी ngasi gi oinadi Arambai News Guwahati da maitilon gi pau sandokchaba matang sa loisinjaba ga loinana tabiriba singbu amkasu hanna khurumjari